अनबदा यamna maru update khara thamjage Kuki militants singna Naga longmi singda nongmai kapsilakhre illegal Kuki militants singna ngasi none district ki tupulga kaknaba lambi pongring long charoi pandongda dananga furup kilomi singi mathakta nongmai kapsinduna landarakpagi thawong pangdabagi thawong ni haina joint tribe council manipuri ZCM na kan mongdi yaningda phongdorakli ZCM gi media and public stin thadorakpa condemn tawbagi serol aduna high illegal Kuki militants sing Naga gi longmi sing da makhata na nongmai kapsin duna attack sa thakiba adu mioi begi lichat nate state asida khundaminari ba purup sing na nungsi chana na punna laimina ba amadi ing tappa purak na hurna bagi mayokta atamna na sathaba tamthiraba thawongni ngasi gi thawdog asina telaba matam gi manungda Kuki militants sing na mara leijtaba Naga misam sing gi mathakta sathaba ani suba attack ni Kuki militants sing na hanbu oine me tara humdu Naga gi longmi Wilson thangabu minungsi leitna tamthina hatok pikhi haujuk phawada lamdam asida purup masel nungsi chanan laimina ba Naga sing na khang bakan ba ngakpi ba amadi wakhal phathaduna leirakliba asigi ona taina ba illegal Kuki militants sing na mioi begi minungsi amata yauduna sathakiba pangdabagi thawong na Naga miyam na akan mongda condemn tawi hairi Fajin kiba Naga taruk numit humni gi manung da tekta kaidana sinnagadabani haina maitei amasung Naga gi lupsing na lengak tamatam thakre Fajin kiba miyoi sing hingna natragana sina Oirabasu imung manung da sinno Kuki jo council kulai paibe militants sing na hajik fajin duna thamliba miyoi khudingma athubada hingna natragana sinabu Oirabasu masa masa gi imung manung da sinnabu Kuki jo council na appeal tarukli KJC gi chairman amadi general secretary na thadorukpa cherol amada hajik thokliba huwa thok asigi matangda tongan ba furup singi lusingba sing chief association search forum MLA amadi su group sing yawba apunba mifam amangarang surasanpur tuibongda laiba KIC hall da pangthokna manipurda khundaminariba Naga furup ki ichilinaw oibagi mari semgatnaba ingtapa amadi kangluk maselgi marakta nungsi chana laiminaba photna minasi aduga loinana hauji khulai paibe sing phajin duna thamliba miyoi sing hingna natragana sinabu Oirabasu masa masa gi imung manungda sinanaba taksin ki khulai paiba group sing na miyoi bagi punsi ba ikai khumnaba tangdu leitana kangluk masen nungki chana laiminaba haiba wakalol asita min eng thamduna thabuk tawnaba honagadabani leiriba wathok loisinduna Kuki amadi Naga gi marakta phaba mari leihannaba honasi maram aduna phajin kiba miyoi sing hingliba natragana leikidaba Oirabasu losinduna thamganu masa masa gi imung manungda athubu matamda sinnahannaba mifam adu da amata oine yanaki hairi Kuki militants sing na phajin kiba Naga gi misam taruk numit humni gi manung da tek da gaidana mayum mayum da sinagadabani haina matam thakibaga loina kariguma sina phanglabadi tungdo thoklakpa teksa kumbarengak na pugadabani haina lauthokre wareba sing asi eastern lyangmai Naga chief chairman association lyangmai Naga council eastern zone Kobru range lyangmai women union lyangmai Naga Katina Wurungdi eastern zone amadi Kangla tungpi akoi beda leiriba CSO sing na sinduna furup kaya gi miyoi kaya na sarukya duna makhan gi anan international school ground da pangthukiba solitary protest pangthokibani wareba sigi mathakta miyoi taruk asibu phabada chenaba lailon wifi gi sef amadi chenaba miyoi khudimuk sarak pigadabani KNF piga lainariba su abrogate tau Kuki militant gi loinabi deputy CM nemsa ki jen masagi famdagi lauthokadabani amadi lamdam asigi yelhumi sing amato ina punsinduna Kuki terrorist sing gi mayok telemin nasi haiba warep sing sulauki punna warep manga yaban joint memorandum amasung manipuri government da pisinduna taksinkhre Thauram adu da saruk yakiba social activist asangka sana hai numit mapani suro pawo lengak na misam taruk asibu puthokpo ngamdaba asimak na manipuri lengak asi Kuki militant sing na nakoina na sabgatle takpani makhoibu kannaba natragana makhoibu phariba miyoi sing phanaba lengak na karigumba khongthang amata lukhataba pangtaba thawong asimak puari de lehoragani Kuki khulai paiba sing na matam ama hekta da terrorist ki tabuk sathariba asi makha thana tawdanaba paratam bihoba yelhusing purupsing asi ingna sikna nungsi chanana hingminaba ngamloi hairi nakal amoramda thauram adu ta saruk yakiba kokomi gi wangang loi santana hapom na hai central amadi state security forcing na kurak hangdana leibum famdagi misam taruk phakiba asina thawung asina central government na sinbu kujin thawrang ni takle anobo lengak lakwadagi Erang asi loisilagani khalamba adugi ona taina bade lengak asigi CM amadi deputy CM ani na sathari pathawung asi thajaningai oidre haiki ngasigi thawram adu ta amukogi advisor furailakum deban ko ubru range lyangmai women's union gi speaker Khuigaliu Marin Maina Makhan Kangla Tongbi Naga Forum gi President Judis Abonmai Poirei Leimaron Aponba Maira Paibi Thawai Miren Yauna Tongan ba CSO kaya gi lusing basing na saruyaki Ladakh ki DGP Oiriba Mukesh Singha Manipur gi DGP oina lakadori Manipur gi hojik
DGP Oiriba Rajiv Singha Cabinet Secretariat ki Secretary Security Oina Hapkibage Loinana Manipuri Anauba DGP Oina Hojik Ladakh ki DGP Oiriba Mukesh Singh Laglagani Manipur ki DGP Oiriba IPS Officer Rajiv Singh Habu Cabinet Secretariat ki Secretary Security Oina Hapada Committee of the Cabinet SCC na Ayaba Pikre Tripura Kedar Gilising Sapan Maudrago Humdoi Batch Indian Police Service IBS Officer Rajiv Singh Kumja Lising Aniga Kulga Humdoi Jun Amada Manipur ki DGP Oina Hablakipani Amarom the Ministry of Home Affairs na Thasi Taraga Manga Kangalak Pagimatung in a appoint committee of the Cabinet SSC na Hojik Ladakh ki DGP Oiriba IPS Officer Mukesh Singh Hapu Manipur Anauba DGP Oina Lakpada Ayaba Pikre Mukesh Singh Lagadaki Hanagi DGP SD Singha ki Mahuta Sahi Asigi January ki Taraka Manga Ladakh ki DGP Oina Tabuk Pai Bahukibani AGMUT Kadar IPS Officer Mukesh Singha BTech Graduate in Civil Engineering Oina Indian Institute of Technology IIT Delhi degi loisan ki amadi kumja lising samapan maudraga tarukta Indian Police Service ta join tauki Chongtham Bijoy Proxy Wargi collaborator ni haina laure Kokomi na Chongtham Bijoy da pikiba numit mangani gi manungda evidence puthokpagi mahuta Choingang duna Kokomi da ongkhatuna marase duna lairi maramaduna Kokomi na hana haikibagi matung ina Chongtham Bijoy asi ngasidagi hauduna Manipur Furuf ki yengnaba Traitor amadi proxy wargi collaborator ni laure haina Kokomi na thadorokpa cherol amana hari Cherol asina makha tana haribana Kokomi na thamkibo wafam da Chongtham Bijoy masana sengdorakpada mahangna haikibo wafam sing adu chama chumlabani haibaga loinana adu mayek sengna hairaba fawbada khangdrabadi IQ khara update tawbiyu haikiba sedagi khangningba wafam di IQ wangle haina masana khanjabagi mawongda Kokomi bu karem nariba Bijoyna sanglaba mahaki punsida mafam amata da channafam leitaba mi oiribasi kari watpagino haibasini Bijoy direct fana hawi haibasi khangi masi IQ wangbagi khudamni haiba yazai adubu tawruba khudingmaktadi maithiba ngaktani lalholof yaure tawre chahi manga chatte lalhauba tokhraba matung social work CSO tawrambani madusu chahi manga fade BJP da yauduna senior spokesperson fawbo oiramle adubu singthabidana mikhalgi ticket fawba fangdana BJP dagi toglakpoi tanthokpoi tawrakle samna hairabada BJP da mahaki fida leite mangonda nariba aruba lainadi mi tinaba yadaba asini lairik faba mi khudingmak mi oiba nate achumba khanglaba nate achumba tawba nate wakhal like khaiba nate haibasi madi mangonda khanganjari lairik haire hariba professor doctor engineer leader writer kaya pangbada kham thengi amasung apangba mina fataba midagi hena khudong thiningai ni haina German pastor Dietrich Bonhoeffer 1906-1945 ki theory of stupidity haibaduda nainabadu yengbiu nangonda yamna kanagani napal hantarakani achumba kharada oirabasu khanglakani masina leiba ki kanagani IQ ga cham manana amadi kharadum hena lumna launaba Quotient singi emotional intelligence quotient samna EI natraga EQ amadi social intelligence quotient samna SI natraga SQ haiba sini IQ gi thak wangba mina EQ amasung SQ su wanglabadi mi adu tawrubada mai pakani mina yagani mi tinaba yagani asigumba mi ngaktani ngasigi malemda sinfam khudingda maming lairibasi IQ wanglaga EQ amasung SQ da thak nemba mi ayamba mi oide hiram khudingda kang khathang taraga toi EQ amasung SQ khajiktang wanglam labadi Bijoy su masak naiba mi ama oirangani aikhoi Kokomi gi thongmi singdi nakhoi gumna IQ wangba yam jade IQ wangba sing ayamba oija oithak thiduna social work tegi leithok rakhrabani na aikhoina ireiba kannaba laukhongdrabadi kanana tawbigadage haina khanduna tawjabani aikhoi iramdambu emotionally nungaiba faujaba mi kangbu amani tronglaubi mihatgi matangda Chongtham Bijoyna media da phongkhiba wafam sing adu chama achumba ngaktani amasung mayek sengna hairaba fawba tadrabani na IQ khara update tawbiu hariba asibu kari haribano nahangna saning hanba mioi amabu matam khara leader oihankhre Tronglaubi ki angang hatpa thodoktu saning hanba asina makharomdagi mapunsida mantri oiba fanglaroidaba politician amaga makhoi ani lautu naraga chathabani haiki masida mahangna hariba saning hanba amasung makharomdagi mapunsida mantri oiba fanglaroidaba politician hariba sikana buno haribano nahangna nganglibano private language ni choingangni nakhoi ki political class khakta khanba slang jargon oirambasu yai madu miyamna khangnade ekhoisu khangnade nahangna mayek sengna haidrabani na logningba mawongda longnaba yaba saningba hanba amasung
ꯃꯈꯥꯔꯣꯝꯗꯒꯤ ꯃꯄꯨꯟꯁꯤꯗ ꯃꯟꯇ꯭ꯔꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗꯕ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅ ꯈꯪꯕ ꯄꯕ꯭ꯂꯤꯛ ꯂꯦꯡꯒ꯭ꯋꯦꯖꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯈꯤꯕꯅꯤ꯫ IQ ꯑꯞꯗꯦꯠ ꯇꯧꯕ ꯃꯊꯧ ꯇꯥꯔꯤꯕꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯂꯦꯡꯒ꯭ꯋꯦꯖ ꯑꯃꯁꯨꯡ ꯄꯕ꯭ꯂꯤꯛ ꯂꯦꯡꯒ꯭ꯋꯦꯖ ꯑꯅꯤꯁꯤꯒꯤ ꯈꯦꯟꯅꯕ ꯈꯪꯗꯕꯗꯒꯤ ꯅꯍꯥꯛꯅꯤ ꯀꯣꯀꯣꯃꯤ ꯅꯠꯇꯦ꯫ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯀꯦꯁ ꯑꯗꯨ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁꯅꯤ, ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ, ꯃꯇꯤꯛ ꯆꯥꯕ ꯑꯦꯖꯦꯟꯁꯤ ꯑꯣꯊꯣꯔꯤꯇꯤꯗ ꯍꯥꯏꯒꯅꯤ, ꯃꯈꯣꯏꯗ ꯃꯦꯇꯔꯤꯌꯦꯜ ꯄꯨꯝꯅꯃꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯅꯍꯥꯛꯅ ꯍꯥꯏꯔꯤ꯫ ꯃꯗꯨ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯒꯗꯤ ꯀꯔꯤꯒꯤ ꯃꯦꯗꯤꯌꯥ ꯃꯤꯠ ꯇꯧꯗꯨꯅ ꯃꯤꯌꯥꯝꯗ ꯄꯥꯎꯈꯣꯡ ꯆꯜꯂꯤꯕꯅꯣ? ꯍꯥꯟꯅꯅ ꯃꯇꯤꯛ ꯆꯥꯕ ꯑꯦꯖꯦꯟꯁꯤ ꯑꯣꯊꯣꯔꯤꯇꯤꯗ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ? ꯀꯣꯟꯇꯦꯛ ꯂꯩꯇꯕ ꯃꯤꯁꯨ ꯅꯠꯇꯦ, ꯑꯋꯥꯡꯕ ꯊꯥꯛꯇ ꯂꯤꯡ ꯂꯩꯕ ꯃꯤꯅꯤ ꯍꯥꯏꯕ ꯌꯥꯗꯕ ꯋꯥꯗꯤ ꯉꯥꯡꯒꯅꯨ, ꯇꯨꯃꯤꯟꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯕ꯭ꯔꯥ? ꯃꯥꯜꯂꯤ, ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯗꯥꯏꯇ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ? ꯃꯔꯨꯑꯣꯏꯕ ꯈꯪꯗꯅ ꯄꯉꯥꯡ ꯉꯥꯡꯕ꯭ꯔꯥ? ꯉꯥꯡꯅꯤꯡꯉꯨꯔꯤꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯑꯗꯨ ꯈꯪꯗꯕ ꯃꯥꯜꯂꯤ꯫ ꯂꯥꯟ ꯇꯧꯔꯤ, ꯃꯤ ꯆꯍꯨꯝ ꯆꯥꯝꯔꯤ ꯁꯤꯈ꯭ꯔꯦ, ꯃꯤ ꯀꯌꯥ ꯃꯥꯡꯂꯤ, ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯈ꯭ꯔꯦ, ꯃꯤ 50,000 ꯍꯦꯟꯅ IDP ꯑꯣꯏꯔꯤ, ꯃꯌꯨꯝꯗ ꯍꯟꯖꯤꯟꯗ꯭ꯔꯤ, ꯂꯝꯕꯤ ꯊꯤꯡꯂꯤ, ꯁꯦꯒ꯭ꯔꯦꯁꯟ ꯇꯧꯔꯤ, ꯂꯨꯈ꯭ꯔꯥꯕꯤ ꯀꯌꯥ ꯀꯞꯂꯤ, ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯆꯥ ꯀꯌꯥ ꯈꯨꯇꯨꯝ ꯁꯤꯡꯂꯤ꯫ ꯂꯥꯟ ꯑꯁꯤ ꯆꯤꯡꯗꯁꯨ ꯂꯥꯟꯃꯩ ꯆꯥꯛꯄꯒꯨꯝ ꯁꯟꯗꯣꯔꯛꯂꯤ, ꯃꯤ ꯍꯥꯠꯅꯔꯤ, ꯌꯨꯝ ꯃꯩ ꯊꯥꯅꯔꯤ, ꯃꯤ ꯐꯥꯅꯔꯤ, ꯏꯟꯗꯤꯌꯥꯅ ꯍꯟꯗꯣꯛꯇꯅꯕ ꯏꯟꯁꯤꯜꯂꯤ, ꯀꯨꯝꯍꯩ ꯌꯦꯡꯂꯤ, ꯃꯅꯤꯄꯨꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯥꯏꯕ ꯏꯟꯕꯗ ꯂꯝꯖꯦꯜ ꯇꯥꯟꯅꯔꯤ, ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯕꯨ ꯅꯝꯊꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ, ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯗ ꯅꯍꯥꯛꯀꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ? ꯃꯤꯌꯥꯝꯒꯤ ꯀꯣꯛ ꯑꯃꯁꯨꯡ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯆꯨꯝꯕ ꯍꯥꯏꯕꯗꯤ ꯔꯦꯖꯤꯝ ꯑꯣꯐ ꯇ꯭ꯔꯨꯊ ꯑꯗꯨꯗ ꯆꯃꯝꯅꯍꯟꯕ ꯈꯨꯠ ꯊꯥꯔꯤꯕ꯭ꯔꯥ? ꯒꯚꯔꯟꯃꯦꯟꯇꯦꯜꯂꯤ ꯗꯤꯁꯤꯞꯁꯟꯂ? ꯀꯟꯐ꯭ꯌꯨꯖ ꯇꯧꯍꯜꯂꯒ ꯏꯍꯧ ꯅꯦꯝꯊꯍꯟꯈꯤꯅꯕ ꯇꯧꯕ ꯑꯦ ꯀꯟꯐ꯭ꯌꯨꯖꯟ ꯑꯣꯐ ꯗꯤꯁꯀꯣꯔꯁꯂ? ꯂꯣꯟ ꯍꯥꯏꯕꯁꯤ ꯊꯃꯣꯏꯒꯤ ꯋꯥ ꯐꯣꯡꯗꯣꯛꯄꯗꯨꯗꯤ ꯂꯣꯠꯁꯤꯟꯕꯅ ꯍꯦꯟꯅ ꯌꯥꯝꯃꯤ ꯍꯥꯏꯅꯕ ꯂꯩꯕꯅꯤ꯫ ꯂꯦꯡꯒ꯭ꯋꯦꯖ ꯗꯤꯁꯒ꯭ꯋꯤꯡꯁ ꯊꯣꯠ ꯏꯟꯁꯇꯤꯠ ꯑꯣꯐ ꯑꯦꯛꯁꯄꯣꯖꯤꯡ ꯏꯠ꯫ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯃꯤꯍꯥꯠ ꯑꯗꯨ ꯀꯨꯀꯤ ꯃꯩꯇꯩꯒꯤ ꯂꯥꯟ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯊꯧꯗꯣꯛ ꯑꯃ ꯅꯠꯇꯦ ꯍꯥꯏꯅ ꯑꯗꯨꯛ ꯊꯥꯖꯅ ꯑꯃꯗꯤ ꯊꯧꯅꯥ ꯂꯩꯅ ꯍꯥꯏꯕꯤꯈꯤꯕ ꯑꯗꯨ ꯑꯉꯛꯄ ꯅꯠꯇ꯭ꯔꯥ? ꯅꯍꯥꯛꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯃꯀꯣꯛ ꯑꯣꯏꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯁ꯭ꯄꯤꯁꯤꯑꯦꯜ ꯑꯣꯏꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯕꯒꯤꯔꯥ? ꯃꯗꯨ ꯑꯣꯏꯔꯒꯗꯤ ꯊꯨꯅ ꯑꯣꯊꯣꯔꯤꯇꯤꯗ ꯆꯠꯇꯨꯅ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯀꯔꯤ ꯉꯥꯏꯔꯤꯕꯅꯣ? ꯀꯅꯥ ꯉꯥꯏꯔꯤꯕꯅꯣ? ꯃꯟꯇꯤꯛꯅꯔꯤꯕ꯭ꯔꯥ? ꯀꯤꯔꯤꯕ꯭ꯔꯥ? ꯀꯤꯔꯤ ꯍꯥꯏꯔꯒꯗꯤ ꯃꯤꯌꯥꯝꯕꯨ ꯃꯩꯊꯛꯇ ꯉꯧꯗꯨꯅ ꯊꯝꯕ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛꯀꯤ ꯋꯥ ꯑꯗꯨ ꯐꯣꯡꯗꯣꯛꯂꯕꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯁꯤꯒꯤ ꯁꯣꯂꯨꯁꯟ ꯑꯃ ꯂꯥꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯁꯣꯂꯨꯁꯟ ꯂꯥꯛꯍꯟꯅꯤꯡꯗꯕ ꯀꯥꯡꯕꯨꯅ ꯄꯋꯔ ꯑꯃꯅ ꯊꯤꯡꯕ꯭ꯔꯥ? ꯋꯥꯍꯪꯅ ꯄꯤꯛ ꯊꯜꯂꯦ, ꯃꯁꯤ ꯂꯥꯏꯅ ꯂꯧꯕꯤꯒꯅꯨ꯫